KUKI Khulai Paibi Shing CHATHARIBA suspension of operation abrogate TOUGADABANI MATIK CHADABA Manipur Police ki DGP Amadi Security Advisor LOUTHOKKADABANI TAMPAKTA combing operation CHATHABA YAROI KHUL NGAKPA Shing PHABA YAROI HAIBANA CHINGBA TONGANBA demand kaya TOURADUNA NGARANG Thangmeiband gi Meira Paibi Shing Amadi Asigi Meeyam na Meira gi Khongchat ama Chatkhre Meira gi Khongchat aduda Government of India na Manipur lengakta power amati pidre hairaga su Meeyam da mayek seng na khanganbiu madugi matung inna Manipur gi Meeyam na chap chawa firep ama soidana laurakani haina Thangmeiband United Clubs TUC gi President Pratap Lisangtem na fongdokri Thangmeiband thau ground dagi hauraga khwairamban kaithel gi akoiva fauba Mafam Singh the Chatkhre Khongchat aduga mari leinana Thangmeiband United Club TUC gi President Pratap Lisangtem na hai Manipur gi Chief Minister tumina lesin bigadom Meeyam da khanghanba yaba wafam kharadi phongdokpiu KUKI singna afaba makhagi khulai sizinaduna yumda leijaba micham praja singda target taroklaba fauba lengak asina yengduna leigadoribra Mamang chahi gi me ahumdagi KUKI Khulai Paibi Shing na maidegi mathakta chatharakhiba lan asida maitei sing masa ngakthokjaba ngathok chena bhotna badana tana ahenba action amata tawdri adubu ngasidi mitei sing yengduna leiba ngamlaktre chumna nongmai kapna rambadagi ngasidi KUKI Shing na drone amadi long range bomb fauba sizinaduna mara leijadaba mayumda leijaba micham fauba hat bahaurakli Laibaki orakliba fibam asida aikhoi kayam koina yengduna leigadori praja miyam gi ihau ama lakliba asi paliba lengak asina tarai lobiba chumloi natrabadi masidagi henba achauba ihau ama soidana lakani ngasidi miyam violence yaudana khongjung sangsili adubu tangkak amadadi miyam gi asauba fazanba ngamlaktabasu yai Mairik pidagi maichaubi haurak tringai lengak asina miteng changbiu miyam gi thawai amadi lan thum ngakpiu lengak paidiba luchingba singsu manaba firip ama lauduna central leader singda taksinbiu machoi thavak tawbagi lahoinabi tokpiro leibaki hauji oriba fibam asida aikhoi machoi lepgi matam natri leibak asi kai khrabadi isa na pairiba fam adu lengduna lehaugadaba natte haibasi kaubiganu Thangmeiband gi Meeyam khaktana pangthokliba Khongchat asi faubada lambi chatfam leitaba makhai thoraktuna saruk yaribani karigumba assembly constituency pumbagi Meeyam na lambi da thoraklabadi lengak asina themjinba ngamloi phibam adu yoraktrineda paliba lengak asigi mapi mapa oidiba singna leibak asi kanna bhotnabiu haina mahakna makha tana fongdokhi Megi tang ahum dagi thokiba mayam do sum yengaga praja sum lakpa adubu haujikti sum henjalakpa anga nupi da drone thadadana halakpa ahan da halakpa siguma sidagi khamangam draba praja sing je hongnaba tawdana yadena akoida su kanna pressure ta lakpa aduna sigi khongchat se hongnaba tawdana suyam miyam je akoina khoidok pangam nate people gi thamoi da farpu adu honorable chief minister lady MLA miyam je si adi governor sida lebi miyam jina khanda birakanda sigi ihose si am sati ba moirakani ngasi satliba sidi khoina peace oina ngasi miyam amata swandana satnaba khongchat se tawbone ba ngasi haino pose khoina haibsi yaroi aduna civil war ama Manipur da sawma laani haibsi ma ai mangjong na appeal tawjari masida thingmangam dragadi akhoi Manipur praja loi sokani aduga sawsang punamok sokani aduna si tawdringai da Manipur government nasu honorable chief minister aduga MLA miyam nasu Delhi da fajana Prime Minister da fajana sigi posting se praja sigi ihul je khangna hairagadi akhoi si yadragadi akhoi si tawnai ba chamana ba fire ma lobiyo aduna minister cabinet minister sing leiba MLA sing su magi tokhai na wakhalon leiba se tasing na punjan biu adu loirakanda amu tokhai na torobasu hojik leibak se kairakanda mkhoi ki pham gi kari gi loi mangani adu mangdana ba section thorang lokhat biu aduna ngasigi khongchat se Thangmeiband praja khaktana asuk yamba yumnagi tholaibase ngasi yengbiu Manipur praja na yengbiu amasung honorable MLA aduga chief minister leidiba Manipur da leidiba intellectual mayam na ngasi praja sing hongnaba leitana Thangmeiband khakna satpada asuk yamagadi kendra mayam sina thupa gadi Manipur si kari oigani aduna barot faudo kai wi ai habsini ai thamjai thank you